Tungi punsi da UPSC na louba civil services exam thaduna administration lamda khongdaningbagi apamba lei haina ngasi laothokhiba class 12 ke exam da art stream gi oina ahanba position da louba ngamkhraba Thokchom Sheitryajit na phongdorakli wafam basi kosem na louba chahi asigi class 12 exam da art stream gi oina ahanba position lakpa ngamkhraba kongpal kongkham lekai dege hojingna kongpal mutum lekai da leiba Thokchom Sheitryajit ka unaba amada mahana phongdokhibane paumi singa unaba aduda Thokchom Novochan amasong Thokchom Rina anigi machanupa Sheitryajit na hai mahagna art stream da ahanba position tarakpa asida aduke matek nungaiba fawi exam asida position amadi soidani yaurakani haibagi thajaba leirabaso ahanba position da lakani haibadi khalude adubu ahanba position ase mahagna phongba ngamlakpa asida angakpa amadi fawi mahagna ahanba position da lakpa ngamkhiba ase school gi oja singna ningthina lamjing lamtakhibagi mahaini loinana exam ase gi damak nomada pung 3 ki changda lairik pakhe mahagi tungi career da master fawba tamlaba matung UPSC na louba civil services exam thaduna administration gi lamda changnaba honagani haina mahagna makha takhi exam yam jo haidoni live yengo khangnaba ko ma'am jo ma wang kadra sum expect tawnabadina ainu ju khanjabadina yawbiraga di rank yawi phanidan ka ai sum yengamane duna dumane first haraga ai ming club ai pura ka hani pura shock sakre mang dong to isa ji ain da khanjab aina siu chumja ani hai hanja jan tai chumra duga ai harau hun ngaksu nungai ozam yam su phone tawai manam dai di yam nungai ba haibam khangdaba ma phawgi ngatang duga sigi oina di ai ma ba du di han piningi adubu aigi exam ji hadaki result ji oina aigi punsi gi tangkak hai tai ne sigi se achauba si credit gi oina dai ek gi faculty members loin makta a founder gi horaga a staff khoi bu loin makta staff loin makta ai si credit si pijening moina ahing thing khakta na khoi bu kai da kai soi ga dai ne sena biraga soi ba ya de macha lon oja jing jina hona birek pasi am nungai aduna sumaina su kasu hona birek pasi ai thengnarakti ojana satra da makta kyamuk yamna kathokba oja have je sini ko have je ek da gi khangba ngamse aduna ek gi oja jing da puna pijening